Russiagi Lanmisingna Khersondagi Handokhraba Matung Tarakpada torture site mari Thengnare NATO na makata na Ukraine saugana bataksin kray Russiagi Lanmising Handokhraba Matung Tarakpada torture site mari layramba Thengnare haina official report amagi matungin na phongdok le haukiba tha nipan lomsup na Russiagi Lanmina Kherson city asi occupy tawduna lakhraba matung November 18 da handokhiba nei Ukraine di Russiagi Lanmising na Kherson city da layringai da Akibagi masak fanglaba miyot minay amadi mihat mipun gi thawong sing sathai haina maral si re Ukraine gi khathang ba city dagi Russiagi Lanmisingna handoktringai da detainees singbu ot naibagi thawong sing sathanaba location mari identify tawre General Prosecutor gi office na phongdokhibada official sing na Russiagi Lanmisingna ain kaina miyam bu fajinduna thamlaga tamthina miyot minai sathabage mafam mari official sing na inspect tawre Russian forcing na law enforcement agency sing Kherson da thamduna detention center sing hangkhre loina na police station amasu thamlam khe mafam aduda detainee sing adu electric shock tawba yauna miyot minai chathabagi thawong sing phangi haina prosecutor gi maike dagi haire law enforcement officer sing na su Ukrainian official sing na hairi bawafam adugi matang da evidence collect tawre Russian military na mafam aduda crime kaya ama chatharamagi khudam changdam sing phangle detention site aduda administration gi paperwork documents sing adu Russian authorities sing na hundok laga thamlamba Thengnare hauki bachayol da Ukrainian gi Damitro Lubinep na phongdokhi ba wafam amada Kherson region da paksan na miyot minai chathakhe hauki bachayol da Kherson da leiba resident sing na phongdokhi bada mahak na chayol amade detention center aduda lelakhibada Russian amade pro Russian force na phu chaiba amade electric shock tawbagi thawong sing chathai haire marak asida Kherson region dage Russiagi Lanmising Handokhraba Matung Tarakpada miyam na mahausagum mapan thoroktuna mahausagi oiba punsida hanjilakpa ure city gi main square da masing yamlaba miyoi kaya thoroktuna bazai bengun khongduna harau tayamba phongdok na re mafam aduda thorokhiba miyoi sing aduna ten khangat paga loinana miyoi kaya da asaba chana singba thak jana khibaga loinana asok apan nanglaba miyoi kaya amasu first aid piduna mateng pangkhe mafam aduda mai ising ningthi jana phangdabagi khudong chadaba mayok na khe adubu masi tamna phibam phagalaktuna mahuksagi oiba punsida hanjilakpa ngamlagani thajana re Russiagi Lanmising na Ukraine da February thada landasin ba hokraba matung March thada Kherson city capture tawkhibane Ukraine gi Lanmising na mafam asida changlakpada Olena kauba miyoy amana haikhibada aikhoi shanti phangduna nungai ba po e Russiagi Lanmising na occupy tawduna leiringai da mai ising ningthi jana phangde adubu aikhoi haujek maning makha tamba phangle haina harauba phongdok le city asigi governor wariba Yaroslav Yanushevich na haikhibada mahaki maruoiba priority day mipum khudingmak po asoi angam thogandana bahona bane mahak na Russian collaborator singbu dandi pining bagi apamba phongdokhe Russian occupier sing na city aduda leiringai da amangata kaya ama thoklamkhe adubu haujekti Ukraine gi capital kip amadi Kherson gi marakta train service su haure Kherson city ase atai atopo occupied city wediba Mariupol gumna de amangata thohalam khide Russiagi Lanmising na Kherson region dagi handokhiba ase Ukraine gi Lanmising gi oinadi achauba mai pakpa ma oina launa re Ukraine gi Lanmising na UN supply tawrakpa HIMARS multiple rocket launch system sing sisinaduna Dnieper river da saba thong thugai khiba na maram oiraga supply tawba ngamlaktaba na maram oiraga tangai fadan Russiagi Lanmising adu handokhiba ne marak asida NATO gi maikei dagi de Ukraine da makhata na support pinabagi wafam taksin khre Ukraine gi Lanmising na battlefield da leriba mapanggal adu yenglaga negotiation chatharakpa oigadaba na Allied kangbu sing na Ukraine da henba military support pibagi tangai fadaba lay Russia na ni subat angkaki oina mobilize tawbagi wafam leite haina Kremlin gi maike dagi phongdokhraba ne Germany gi oina su Poland gi village amada missile tasilaktuna pokhai khibagi thokdok aduna maram oiraga anti-aircraft missile deploy tawbagi offer tawnaba wafam khangan ba laikhraba ne aroi bada tabiri bapum namak pu thagat chare